Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Rajya Sabha ki MP le sema sana zawan hairi Pradhan Mantri Narendra Modi ki Manipur khongsit asi miyamna taramna opam thoi. Pradhan Mantri Narendra Modi na Manipur da tha ase ki tara humdoi da lakator ba si yenglaga akan ba ngaksal ki thorang lokhotle. Mauritius के प्रधानमंत्री नवीन चंद्र रामगुलाम का प्रधानमंत्री नरेंद्र मोदी का ngasi Varanasi da unaduna wari sanaragani amasung Nepal da thokliba irang asita sikiba migi masing kuntra sure lising amaromna aso open nangle. Rajya Sabha ki MP le semba sana zawan hairi Pradhanmantri Narendra Modi ki Manipur khongsit asi miyamna taramna opham thoi amasung ma ki maikei digi su taramna oi khongsit asi ki matang da palace compound leba MP ki mayum da pangto papau ki mifam amada Sri sana zawan hai Rajya asita thokliba irang asida pamdaba thokdok ya thokre masida awaba nanglaba miyam amadi makoi ki apama sing phongdok no bagi tanja ama lahu no bagi dama Pradhanmantri ki khongsit asi taramna opham thoi mahakna hai Sahi ani hen namdam sida lan gedugumba awaba maisa laungraba jiksu madugi manindu koktriba asigumba state asida bharati pradhan mantri lakidana ekhoi mayamgi awaba khudong chadaba aduga ningba thungdaba pendaba mayam ama tabigani aduga madu yengbigani hadana lakase masi punamaki amna laibuk phabani mahaki wahi amada aduga magi thaba amada aduga manipur awaba punamusi kokpa yaba aduga miyoy bana tangna lakibas Koi mayamna harau-harauna ma guoga koi kudong chadaba koi hainingba pendaba leiba mayamda mongda thamoi sengna thamaga magi mafamdagi koi gi phajaba adugumba Manipur gi tung koina shanti porpa yaba lambi edo handagi khongset asida bibiramnaba adu koi punamangna harau tayamna pumina si hadna sumai tham Pradhanmantri Narendra Modi na Manipur da tha ase tara hundoi da lakator ba asiga mari lenena Imphal sahar tarutana sengdoktuna amadi street lamp na singba singnauna samjinuna maki semle khongchara sig yenglaga security force na ngak san bigi tabak khalakli Imphal da Pradhanmantri na miyangi meeting da wanganga da mafam ATC oraba kanglagi akoibada security force na akan bangak sal thorang lokhole Chitrabhanu zilla da su Pradhanmantri na wanganga da mafam Tubong peace ground gi akoibada akan bangak sal thorang Paikhatle Chitrabhanu Jilla ki Deputy Commissioner na su hukum ama thokna airgun puduna chatpa amadi sijinaba thengkhre BJP ki awang no polamdam ki in-charge Dr. Sambit Patra amadi Manipur ki in-charge Dr. Ajit Madhav Rao Gopa Hare Imphal da leiduna Pradhanmantri ki khongsit asi mai pak pa khongchet ama ohenna bahonari luchingba ani na BJP ki MLA sing amadi dolga luchingba singa sunga sisu makhata na unaduna wafung kya khanari hairi Luchingba sing asina ngarang so nitya pachu thekte leiba thamwal sanglen da BJP ki MLA sing amadi party ki mukok thongba luchingba sing so mipam pangtokuna Pradhanmantri Narendra Modi ki Manipur khongchet kamari lena ba wafung kya khanakhe Ana langi lamda achoba thodang loriba nursing na kathopagaluna na thawai hakchang yongna minungsigaluna na anaba singi seba mapungphana tawgadabani National Florence Nightingale lising ani kunmanga gi mana phangkhrabi senior nurse lema popom Ranjita Deviga Akasvani Imphal gi ipau kangbuga akhanan unabada wafmasi mahna phongdokhibani mangna hai sinpham asita thengnerba khudong chadaba kya lerbasu anaba singbu seba anaba singi seba di mapungphana tawgadabani mahna hai Laibak Padana, Aigi senior mayamna encourage to be with the award as if hangere, Ado award as if hanging Haidana, I Hana Dona Tabak Shudaba, Aduga, award si Pangnabadang, Kana Honaraga, award si Pangaga to Min Legadova, to Sunati, Aduga, Ainangamide, Aigi junior boy, any health patient give boy, Ladiba Mayam Sing Sedum, Aquina Gamba Saita Domatin Pangzagate. Civil Aviation Mantrala amasung Airport Authority of India na sinduna samurog de leba Little Master English Higher Secondary School na mahirushing gi oiva aviation career guidance ki thoram ama pangthokre madude school asigi mahirushing na saru yakhi Imphal is zilla gi tongan ba mafam singi lambi gi na yata ain kaina sajileba sing takthokpa gi thabak lep na chathari khongtang asi zilla asigi deputy commissioner na thokpa order gi matung ina paikhalakpani masigi manung channa sawumbung SDC na konba lamlai bazar dagi na pepali fawba takthokpagi thabak ngarang lushingkhre hauki baleba popon nimita yorbung khara som hajin famdagi lamlai bazar fawbagi ain kaina sajileba sing takthokre amoromda kairau bitragi SDC na konba mafam singda aviation tawbagi marking tawbagi thabaksu haukhre sarkana pakiliba khongthang asida miyamna mateng pangbinaba SDC kairau bitrana appeal tawrekli
Raja State Dengue Lena Sandori Basigi Laga Lena Sibulakshin Bugidama Raja State Malaria Department na Kungtang Kya Pakali Masigi Matang da State Malaria Officer Dr. S. Priyo Kumar Singh na Gerald Amatokre Imphal is Amasung Imphal Vesila Anida de fogging Tobugi Tabak Torum Singh Pakan and Nabamio Ani Kale Union Social Affluent Kurai Lamlong Kaitel na Nomong Oibalem na Lang Bigi Kem Amahosi Imphal is Lagi Lamlong Kaitel da Pangtogli Kem Asimaru ina Nupi Oibasing Bumasamo for Nalehana Big Pandam the Pangtopani Kem Atuda Doctors Natongan Balena Kagi screening Tori. India Meteorological Department Hari Manipuri na awang nong rising the Lagliba Numinini Humni Asida Maya Europe Changda Nong Churabayai Bihar Chhattisgarh Nong Chu Bengal Sikkim Jharkhand Amazon Nong Pokthamba Uttara Pradesh ki mafam khara da su nong kana chugani Hari tabiriba pawasi Akasvani Imphal dagini Leibasi ki khongchete leiba Mauritius ki Pradhan Mantri Navin Chandra Ramgulanga Pradhan Mantri Narendra Modi ngasi Varanasi da unaduna wari sanaragani Mauritius ki Pradhan Mantri na Uttar Pradesh ki Varanasi da thunglabada mahapu Rajyapal amasung atay makok thongba official singna taram okhi luchingba anina leiba ani gi mari hena fagana na amasung chakot tharang matangda wafung kya kanagani masigi matakta Haksel Siksa Science amadi Technology Energy amadi Infrastructure gilam de hena pakthok chakto hana bagi matang da su khanagani tungda Pradhan Mantri Narendra Modi na ngasin tu Uttarakhand da ichawna sohlaba mapam singda nongthak tagi yingsingani mangna Rajya Sarkar gi luchingba singa su mifam ama pangthokani Makal Kudima ki terrorism ki thong pumna maki mayokta varana matam chupada legani haina Pradhan Mantri Narendra Modi na Qatar gi Amir Sheikh Tamil bin Inat Al Hani da Fungdokre Doha da handak te etek chatarkiba adugi matang da Pradhan Mantri na wafamasi Fungdokhibani Nepal da social media tingbagi wahodagi hingsa yauna akan ba khongjang sangsilapada haujipawa sikiba migi masing kuntra sure haina Nepal gi Health and Population Mantraloy na Fungdokre Thogdo usida miyolishing amarom sokle hairi amarom da Nepal da pandana lairiba bharamacha sing Air India amadi Indigo gi akhanaba aeroplane sing na Kathmandu dagi porokpagi thabak chathari Air India na thokpa chero amada high operation asigi makhada bharamacha sing Kathmandu amasung manak nangna leiba sarasing dagi New Delhi tamda purakani Arunachal Pradesh ki Mukhyamantri Pema Khandu na Himachal Pradesh da handakta thokiba ising ichawna awawa nanglaba miyam da tengbang pinanaba Chief Minister's Relief Fund dagi lupa koti manga gi sanpam kaithokle Himachal Pradesh na awawa tarba miyam da tengbang nabagi dama Himachal Pradesh Sarkar na senkheba apra rahat khos lising ani kun manga gi khuthangda sanpam adu pigadabani Mizoram Information Commission na English ani taruk tegi hogna RTI inquiry puna lising Kuntra Mari Chamri Taram Nithoi Pangwangam ki Commission ki Pau Matung ina Sanba Chai Asada RTI application lising ahom chama Humpunitoi Pangwangam ki Sarkar ki Thawung Singbu Pen Dabgi Damakta lising ani taruk tegi Apil Charter Kuntra Lakhi Apil Chamag Mafutra Teti Makoina Pirakiba Pakom Sing Pen Dabadagi Amuk Hana Tharaki Commission na Makata na Hai Hauki Bachenba Chahida Khwaidiki Yamba RTI inquiry listing Tere Jahum Humbudra Mari Pangwangam ki Masigi Matakta RTI Eki Makhada complaint Cham Humpu Amasu Thangalakhi Nagaland Varatya Janta Yuvar Morchana Sindana Modi Yuvaran Haina Mingthonba Marathon Ama Rajya Simatung na Pangthoklagani Masi Pradhan Mantri gi Humudra Manga Suba Mapok Numika Mari Lenana Tha Sigi Kunda Pangthokadabani Tha Sigi Tara Chetagi October ani Fawo Chathagadaba Seva Parkora Lising ani Kunga gi Manung Channa Marathon asi Pangthokadabani Rajya Sigi Nasinda Drugs Sinabana Piba Chetingi Matana Miyamu Hena Kangan Bagalonana Mashama Ufana Lehena Bigi Pandamda Marathon asi Pangthokpani Hojik Aroibada Maruiba Pau Amukhana Rajya Sabha ki MP Lesen Basana Zawon Hairi Pradhan Mantri Narendra Modi ki Manipur Khongsit asi miyamna taramna opam thoi Pradhan Mantri Narendra Modi na Manipur da thasi ki tarah hundoida lakaturi basi gi yenglaga akan bangak sali thorang lokhole Mauritius ki Pradhan Mantri Navin Chandra Ramkulanga Pradhan Mantri Narendra Modi ngasi Varanasi da unaduna wari sanaragan amasung Nepal thokliba irang sida siki bami gi masing kuntra sure lishing amaromna ashok apan nangle pauli sari